Times of Manipur na khudol tamjariba paring na sandokchariba Coffee with Times of Manipur mijeng tabi khudimak po hanmamakta taram nokchari ngasi khoigi episode asigi damakta pudun lakchariba guest asi yamna special oiba guest amakhakni masamaksi doctorate ni aduga khoigi social science ta doctorate oibata natana khoigi tongan ba larik kaya su iduna miyam da khudol tambi khraba aduga Manipur da fongliba daily newspaper sing da su kalam ni samoina oibiriba adugisu mathakta Mrs. Iowa 2018 hariba sida first runners up amadi most talented hariba subtitle asi lobirakraba adugumlaba kogi guest amakhakni Langston Biraksi taram nokchari Dr. Anne PREMI Devi. Times of Manipur bumiyeng tabiriba punamakpo khurumjari. Ahanbamakta kogi madam dagi laksaningi se madam gi introduction madam se kadai digi oibirabano madam gi full name sina karino ima papungi mingna kari kari ko bibi habsi tambiyo. Hoi hajage aigi mingse PREMI aigi nakna nunglepam aigi pokpiba imana nunglepam ongbi Jamuna Devi aduga aigi pokpiba ipana nunglepam Bihari Singh adu ehak ki lepam pongnapam namdamsi koiro phaijali tong haina khangnaba mafam du dagini hojik na hak se singjamai jinga mathak pisum how ground manakta thodam gi mo ina lejari madam se koi kalam ni samo ina su oibiri adagi tungan ba larik myam su ibiri ado hairi basing sigi mamang da kitang chakha charaga angang oringai matam dagi schooling gi matam dagi karam ba school sing da karam college sing da tambirakke hamdo matem nang tambi schooling ai Catholic school Kanchipur da class 1 to 10 power adum continuously ai tamjare adugi matang da 11 12 si tam na fasna girls higher secondary school da tamai adugi matung da graduation matam da BA hana khangne BA sina first year second year forward GP Women's College da philosophy subjects na main subject oiraga lawjare adu core tamba matam da di philosophy gi opportunity laitaba maramna DM College of Arts and Commerce da amuk ai se transfer taraga core adu da loishaleki amarak sida aina GP Women's College ta taming gi matam da hak se GP Women's College ki sports and game secretary supervisor am aduga graduation passed over lower matung da havadi 1998 says that hak se master's degree study ki damakta hak se Agra University matam da housing na Dr. B.R. Ambedkar University haba se da hak se masters ki damakta ai chatle subject si for psychology tamning na sat khibani adu psychology si actually unluckily or unfortunate have do tare psychology subject si amuk leram da badegi na somehow I managed ko sociology subject ta mo gai kumthar master studies se to sociology se lokre matam du de yamna no ba subject ama waina amdum lei sociology subject se dum tam khre the Tambalor matung da hak se Manipur da tholaga PhD ko philosophy department da amug attached toraga PhD studies se to PhD studies to se sociology hang de Manipur da MU se am da amug so aigi laibak se adana ina philosophy department da again amug so I join toraga test toraga sociology branch oizaraga su philosophy of religion habagi kitang kaino mada ayak se study si tore adumagna igi thesis title so impact of Hindu religion in Manipur 1900 to 1950 aina PhD tawna ayak se amuksu luckily ai junior fellowship amuk functionally in literature adu so same ai haifet manava londa ko Hindu religion and literature na amu tawe sum tawra lakpaduna ikhang khanghodana June 2004 gi yamna khudong thininga or ba thogdo ma thoki badegi ai Manipur da yam kuina leitre adu matungda ai mapamba gi dum thoga leikhe adu hojik tongan ba subject me amam lairiba nasai mamang na takpi ki bida khoi psychology tamge na chatpi bane adu go hari ba subject asi option leiram dabadagi khoi keno da ondhabi rakhi bane khoi sociology da ondhabi rakhi bane hari tongan ba subject option bari ma lairiba hari ba mayam se khanbi dana particularly khoi sociology one khanbi ki ba wakhalon je kari wakhalon dai khanbi ki bane
ꯍꯣꯏ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯐꯖꯕ ꯀ꯭ꯋꯦꯁꯟ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯃꯛ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯇ꯭ꯔꯤꯒꯔ ꯑꯣꯏꯕ ꯄꯣꯔꯝꯒꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯁꯦ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯗ ꯌꯥꯝ ꯆꯥꯎꯕ ꯊꯕꯛꯇꯤ ꯑꯣꯏꯗꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯦꯟ ꯀꯣ ꯍꯦꯗ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯅ ꯂꯩꯕꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯁꯕꯖꯦꯛꯁꯦ ꯍꯥꯏꯕꯗꯤ ꯏꯕꯦꯝꯃ ꯁꯣꯁꯤꯌꯣꯂꯣꯖꯤ ꯍꯥꯏꯕ ꯁꯕꯖꯦꯛꯁꯦ ꯂꯧꯔꯒ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯗ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯣꯏꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯑꯗꯨ ꯅꯪ ꯑꯩ ꯄꯥꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯁꯤꯅ ꯁꯣꯁꯤꯌꯣꯂꯣꯖꯤꯁꯦ ꯑꯩ ꯑꯗꯨꯝ ꯇ꯭ꯔꯤꯒꯔ ꯇꯧꯋꯦꯕ ꯃꯥꯏꯟꯗ ꯑꯗꯨꯒ ꯇꯝꯅꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯤ ꯑꯃꯨꯛ ꯃꯇꯝꯗꯨꯗ ꯐꯪꯗꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯏꯀꯣꯂꯣꯖꯤ ꯐꯪꯉꯛꯇꯕꯗꯒꯤ ꯁꯣꯁꯤꯌꯣꯂꯣꯖꯤꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯂꯧꯊꯔꯛꯑꯒ ꯑꯩ ꯐꯥꯗꯔꯅ ꯌꯥꯝ ꯍꯔꯥꯎꯒꯤ ꯁꯣꯁꯤꯌꯣꯂꯣꯖꯤ ꯇꯝꯕꯒ ꯂꯥꯛꯄꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ MUꯗ ꯑꯃꯨꯛ ꯆꯥꯟꯁ ꯂꯩꯔꯝꯗꯕ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯑꯃꯨꯛ ꯏꯃꯥ ꯇꯣꯛꯈꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯋꯥꯔꯗꯁ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛꯇ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯒ ꯑꯁꯤꯒꯨꯝꯕ ꯃꯍꯩꯒꯤ ꯆꯥꯡ ꯑꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯁꯤꯟꯕꯤꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗꯁ ꯑꯆꯤꯚꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯂꯒꯅꯤ ꯀꯔꯝꯕ ꯄꯟꯕ ꯌꯥꯕꯁꯤꯡꯗꯤ ꯂꯩ ꯑꯋꯥꯔꯗꯁ ꯑꯩ ꯊꯕꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ PhD ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯋꯛ ꯇꯧꯕ ꯄꯥꯝꯕꯁꯦ ꯁꯣꯁꯤꯌꯣꯂꯣꯖꯤꯁꯅꯦ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯌꯥꯕꯒꯦꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯇꯧꯕ ꯌꯥꯕꯗꯤ ꯑꯗꯨꯝ ꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯀꯣ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯖꯔꯕꯗ ꯈꯤꯇꯪ ꯌꯥꯝ ꯁ꯭ꯇ꯭ꯔꯒꯂꯤꯡ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯣꯏꯕꯀꯣ ꯊꯕꯛ ꯍꯦꯛꯇ ꯆꯪꯕꯗ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯇꯕ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯅ ꯖꯥꯗꯕꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯋꯤꯃꯦꯟ ꯁ꯭ꯇꯗꯤꯁꯇ ꯖꯣꯏꯟ ꯇꯧꯋꯦ ꯑꯁꯣꯁꯤꯌꯦꯠ ꯔꯤꯁꯔꯁ ꯑꯣꯏꯅ ꯂꯩꯖꯩ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ PhD ꯅꯠꯇꯕꯀꯣ ꯄꯣꯁ ꯗꯣꯛꯇꯔꯦꯜ ꯐꯦꯂꯣꯁꯤꯞ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯐꯪꯉꯦ ꯑꯗꯨꯁꯨ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯅ ꯂꯧꯔꯒ ꯑꯗꯣ ꯊꯤꯝꯗꯣ ꯑꯩꯅ ꯂꯥꯏꯐ ꯑꯦꯟ ꯋꯔꯛꯁ ꯑꯣꯐ ꯗꯣꯛꯇꯔ ꯁ꯭ꯋꯥꯃꯤ ꯗꯥꯃꯣꯗꯔꯗ ꯇꯧꯔꯒ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ PhD ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯏꯝꯄꯦꯛ ꯑꯣꯐ ꯍꯤꯟꯗꯨ ꯔꯤꯂꯤꯖꯟ ꯏꯟ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤ 1900 to 1950 ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯒꯗꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣꯝꯃ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯐꯤꯂꯣꯁꯣꯐꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯔꯤꯂꯤꯖꯟ ꯐꯤꯂꯣꯁꯣꯐꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯤꯁꯦ ꯃꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯁꯤ ꯀꯣꯏꯁꯟꯁꯦ ꯑꯩ ꯁꯤꯁꯨ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯇ꯭ꯔꯤꯒꯔ ꯑꯣꯏꯕ ꯀꯣꯏꯁꯟꯅꯦ ꯑꯩꯒꯤ ꯐꯤꯂꯣꯁꯣꯐꯤ ꯇꯝꯃꯤꯉꯩꯒꯤ ꯃꯇꯝꯗ ꯁꯦꯀꯦꯟ ꯏꯌꯔ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯒ DM ꯀꯣꯂꯦꯖ ꯑꯥꯔꯠꯁ ꯑꯦꯟ ꯀꯃꯔꯁꯇ ꯇꯝꯕ ꯃꯇꯝꯗ ꯁꯔ ꯑꯩꯈꯣꯏꯒꯤ ꯐꯤꯂꯣꯁꯣꯐꯤ ꯇꯥꯛꯄ ꯁꯔ ꯀꯣ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯀꯣꯀꯨꯜ ꯆꯟꯗ꯭ꯔ ꯃꯍꯥꯛꯅ ꯌꯥꯝ ꯏꯟꯁꯄꯥꯌꯔ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟ ꯃꯁꯥ ꯑꯩꯅ ꯖꯨꯅꯤꯌꯔ ꯐꯦꯂꯣꯁꯤꯞ ꯐꯪꯕꯁꯦ ꯃꯍꯥꯛꯅ ꯁꯖꯦꯁ ꯇꯧꯔꯛꯈꯤꯕꯅꯦꯕꯀꯣ ꯇꯥꯏꯇꯜꯁꯦ ꯁꯤꯒꯨꯝꯕ ꯇꯥꯏꯇꯜꯁꯦ ꯇꯧ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔꯗ ꯔꯤꯂꯤꯖꯟ ꯑꯦꯟ ꯋꯤꯃꯦꯟ ꯍꯥꯏꯕꯒꯨꯝꯕ ꯔꯤꯂꯤꯖꯟ ꯑꯦꯟ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕꯒꯨꯝꯕ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯗꯤ ꯇꯥꯕꯗꯁꯨ ꯀꯩꯅꯣꯝꯃ ꯑꯣꯏꯅꯗꯤ ꯈꯟꯅꯕꯀꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯇꯧꯊꯣꯛꯅꯗ꯭ꯔꯤꯕ ꯑꯗꯨꯗ ꯅꯪ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯏꯟꯁꯄꯥꯌꯔ ꯇꯧꯔꯒ ꯑꯩꯅ ꯁꯤ ꯔꯤꯂꯤꯖꯟ ꯑꯦꯟ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯔꯤꯂꯤꯖꯟ ꯑꯦꯟ ꯋꯤꯃꯦꯟ ꯔꯤꯂꯤꯖꯟ ꯐꯤꯂꯣꯁꯣꯐꯤ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛꯁꯤꯗꯗꯤ ꯃꯤ ꯀꯌꯥ ꯌꯥꯝꯕꯅ ꯇꯧꯅꯗꯕ ꯃꯔꯝꯅꯀꯣ ꯃꯁꯤ ꯃꯌꯥꯝꯅꯁꯨ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯗꯕꯀꯣ ꯍꯥꯏꯔꯤꯕꯁꯤꯗ ꯏꯁꯥꯅ ꯃꯦꯗꯝꯅ ꯔꯤꯁꯔꯁ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯐꯥꯏꯟꯗꯤꯡꯁꯤꯡꯗꯤ ꯊꯦꯡꯅꯕꯤꯔꯛꯏ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯔꯤ ꯐꯥꯏꯟꯗꯤꯡ ꯊꯦꯡꯅꯕꯤꯔꯛꯏ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯚꯩꯁꯅꯕꯤꯖꯝ ꯍꯥꯏꯔꯦꯀꯣ ꯑꯩ ꯊꯤꯁꯤꯁꯀꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯃꯛꯅ ꯑꯩ ꯑꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯈꯣꯡ ꯊꯥꯡꯖꯟꯖꯕꯗꯤ ꯅꯠꯇꯦ ꯚꯩꯁꯅꯕꯤꯖꯝ ꯆꯠꯂꯝꯕ ꯃꯇꯝꯗꯣ ꯑꯗꯨꯋꯥꯏꯒꯤ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯑꯣꯏꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯅ ꯆꯥꯎꯈꯠꯄꯒꯤ ꯍꯥꯏ ꯊꯤꯡꯀꯤꯡ ꯑꯦꯟ ꯃꯣꯔꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯀ꯭ꯂꯤꯟꯂꯤꯅꯦꯁ ꯀꯣ ꯑꯗꯨꯒ ꯗꯨꯁ ꯑꯦꯟ ꯗꯣꯟꯁꯤꯡꯁꯦ ꯁꯤ ꯐꯣꯂꯣ ꯇꯧꯔꯝꯃꯦ ꯃꯔꯝꯗꯤ ꯍꯤꯟꯗꯨꯏꯖꯝꯗ ꯃꯁꯤ ꯌꯥꯝ ꯀ꯭ꯂꯤꯌꯔꯂꯤ ꯔꯤꯇꯟ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯤꯇꯩꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯅ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯉꯤꯁꯦ ꯃꯁꯤꯃꯛ ꯑꯩꯗꯤ ꯑꯔꯥꯏꯕ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯦꯗꯝꯒꯨꯝꯕ ꯑꯩꯈꯣꯏ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯃꯤꯠ ꯃꯥꯏ ꯑꯣꯏꯒꯗꯕ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯝ ꯄꯨꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯕ ꯉꯝꯖꯔꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯏꯁꯟꯁꯤꯗ ꯃꯦꯗꯝꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃꯁꯨ ꯏꯕꯤꯈ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯇꯥꯖꯩ ꯀꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯈꯨꯗꯣꯜ ꯇꯝꯕꯤꯈ꯭ꯔꯕꯅꯤ ꯑꯩ ꯍꯥꯏꯖꯒꯦ
aina junior fellowship tawbabu ero natraga research waki thesis larik bu ero postdoctoral gi tawkiba khoi gi research topic title sing sida extract toraga ai larik ahum ama leijare ko adugi matungda aina associate research oina leba matamda ai each year ai research topic title amamam da research work taw aduga field work su chache adugi paper sing du yamna thaba volume di oide 1 year khak oibanina adusu macha macha ai phongna badum hongna jai honaki aduga plus aina isagi on higher ithorok pahabase one citing lyric amaga collection of poems aduga collection of short essays on women haiba amakhakti hagna tasengna idna lay yam nungaisi aduga madam na lebiriba environment is sum yengjabada aikogi tongan ba national international conferencing da madam jo saruk yabiram lagane khanje karam conferencing da saruk yabiru conference natraga national seminar ama attend to pahabase academic ki line da lairaba any professor or natraga any officer singi yamna rules and regulation da tangai phadama board amani aduna ekoigi masi meet tongna bohana rakpada any kind of national or international conference ama attend to pahabase masi ithodang amani na ai tasengna thamjandingi aduga mayamna su tadun tawiri paper publish tawba aduga national natraga international seminar yawase aksi international gi oina Bangkok da ai amurak chacharre 2014 da aina paper do the present of zakivase one of the first in Manipur and maybe one of the first women ai haizaba ai lalo yana khale maramdi aina the paper present of kivase flower of life aduga the arts in the Mitai Manipuri Fanek Mapal Naibi and in a present of Zaki. Paper sida yamna maru ina puthok ibase koigi Fanek Mapal Naibi da ahan but koi thaina kharanga lingegi matamda round oina tawraga khoi mahumgi yekpase hangna western philosophy singna puthorok theory of religion gi matungina base tawraga amnisi comparison tawraga in yengma matamda koigi Kashuna taba panik mapanai viseda yam ruiba phumdana lairamba adugumba ethics amakak aina thingnase habadi nupi sing represent oba aduga aikogi nupi sing se holy ness oiba cosmos universe kumba oiba adugumba macha mayam ama leibade yena paper ama present of zakibani adu hariba paper se ngasi phawbada hagna tasingna research work oina broad oina tawgi haina ina yam try tawjare tawjabasi understand of kharadi dum wale Indian Council dagi show aduga UGC dagi show maramdi makoina hairisi aigi area se yam broad oi aduga first time invention habagumba discovered to habagumba wahai oiba maramna adubu tasingna yamna phajaba manunda phumduna leiba pochak masak amani koigi nupi singi phane mapal nai bi degi liba round aduga utliba masi se koina angang sing popada thabung ta tara mapan haibase masi sibu step wise na mathang naw represent toraga leramagi khudam ama khak phang ai yam ngai je ngasi tanjalo raga ina haiba phangjaba sisu haiba se yam important oi ba dum la meitei khoi gi damakti yam important oi ba meitei khakta gi sunata na khoi gi khoi jati ama chokhalakpa matamda magi civilization si magi leramliba fi da thokliba mayek singduna kharam khai di haiba ngam me haiba si mayam loina na khangna ba lebo famni aduga khoi gi fanek mapa nai ba thoiba khoi mayek si kayam important oige habasi miyam punamakta madam na thambiba gi damakta haningai dan thagar phone chari wari si yam nungai ri wari gi marak thana aten ba break amtang lojage break lamjingba jewelry na adom gi damak khwaidagi asengba sana khwaidagi ahongba sana asamalda fanghanjari aikoi gi service sing di inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna logzari nomaizing numitsu adomgi service ta leizari ngasimak lengsin birau lamjingba jewelry private limited DM College Road opposite Memsi Mall Thangmaiban Imphal West email lamjingbaJewelry@gmail.com website www.lamjingbagoldbank.com contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Hello, good morning, sir.
Welcome to Lamjingba Motors. How may I help you? lamjingba motorna miyamda kanaba piribasingse kari karino Khudongchaba kaya ama pizari. Aikoina phanganjariba products singdi trucks, tippers, haulage, bus, amasung genset ne. Documents itpana aikoina sumai pa. Admission open for football coaching camp at Private Sports Academy Guwahati 2019-20. Realize the dream of becoming a successful professional football player. Get trained yourself by reputed and dedicated foreign and national coaches under the Academy Accreditation Program designed for All India Football Federation Youth League's preparation. This intensive coaching camp, to be held during vacation, is expected to help talented students, particularly of class 10 and 12, in grooming themselves into world-class football players. Enroll today for a 1-month residential football coaching camp at Private Sports Academy Mirza, Assam, under the guidance of Sports and Education Centre, Manipur. For further details, kindly contact K.A. Singh, First Northeast Athlete, Gold Medalist, Managing Director, Sports Academy Guwahati, 8787842589, or D. Pankaj Das, Managing Secretary, 8486238629. Break matungda mayam pumnapo amukana taramna okchari. Makata wari laksege madam na ekhoi research tawbihiba ekhoi area mayam ama haibigre. Masi matungda ekhoi local newspaper dailies da ekhoi publish tawgiba articles sing karam ba paper sing da tawbigre aduga masina karam matang sing da tawbigre habda habi. Hoi haijage aigi paper publish tawbagi haurakpase ai isan tasengna paper da chatke habadi khankhiba leite adubu angang oringidigi wakhandi wayang mangandaba oiba aduga I thorakpa iraga aina ma chezete iraga ne yam manghankhiba sule adegi ekhoi Masai sir philosophy department gi sir Gokul habasina muka sumaming panjareko mahang ne haksida inspire muka tawi hai PREMI nang ibagi thawakse I thorakpadana hena nangna romantic oirasu natraga classified oina oiragasu natraga theme point de ibasina hena nang kaino tawi nang paper iba iro ai happy ge habasi mahagi wahai ne buko adudegi ehangna ire mase ehangna focus mainly on women, child, girl issues and problems related to daily life and the social life oiragako Hamba ibasina sangai express English to I remember towing a sibhawa. Adu young queen eat habangam de maramdi agi mind se always stuck to somehow somewhere go I maintain to bangam de besaring a matam giwari oibanina adu tamari gumba I eat a matunda lepe some jatarak paduna haxe thinking powers in the some hele isa said I'm either diary damu che madamu amadamu manghan bane helak patagi last social media platform ko Facebook have say in 2014 sum matam se the 15 says the I timeline in ira loina phone torak pani ko idea di later paper the han chatkani have say timeline the phone torak padegi ai gi timeline ji the I follow to ba like to say I overnight kumbada 5,000 friends ke I should occur but 2015 daida adudagi suddenly approach story akoigi People's Chronicle amadi pogna from the base story ga leiba tambo brozendo thonawzamna ibema nang iba khot pase yamna hai adu iri badi especially women and religion da yambana ibanina nang ithor I have gained amukas approach to Rapategi, and Hambada Evasiso, women, Amazon, end of generals and ego, meetings in a some motorapagi, Tauragami, the piecing Sigi Taudangi Matanda, Adegi Pare, Ire, Adeg Matamama Lepige, Haraga, Saturday, couldn't give People's Chronicles, the Ahaki Matampira, I Eva Hoki. At young I say, Young Pakalomi afraid to remember, I need say all over Manipur, the Panarakado. I need to see how eligible I am. Have a my question. I'm talking about. I do suddenly I give mails to go appreciations. Matang lie. Is hagi email. But the other day I say
touch tore ai je mark pase khoi gi nupi sing gi matang de irak pasida mathang ibira ko madam ibira ko hai basina maram oiraga influence the hen power oi ki ko adum leptam na ithare irak padagi di amuk so ai wakhan la sairing matik tho ai se adum mangal le ka aina dudi ai ta personally approach story ba Temple Times ki editor da ina approach story sir ai poem ai hapchaningi izarake habadagi iro kari ke yadni haraga Sunday kudingi Temple Times da ayagna poems iba hokibani poems ki collection 50 nearly around poems aduga short essays na 70 oiraga ai lyric ani se su puthorakani hariba akoi poem gi oina phongbi gi ba lyric sing sidagi poem sing sigi marak tagi isana chinpha pu bi ba gumba poem sing di yobi ba ai gi poem se yamna interesting oi paraga su ying biu mayamna aduga amutang su ying biu aigi poem say memories of life ne aigi childhood period gi how my parents influenced my life ka aina each and every moment I recollect them it's not about the romance or it's not about the love affairs it's about something I feel and I participated and I experienced each and every moment with my family, with my brother, with my sisters, with my school, even a school that pagi shoes plastic tong bagi dum bagi ko and each and every oitaraga so it carries the emotions of the womanhood ko adu saying amani in general the womanhood the based over aduga aseng badi ai isadagi thengnarakhiba experiencing dudagi ibirak badugumba expression amane takpiri yam nungai je aduga nasai gi akhoina lakchari ba wari sida mamangdagi sum lakpasida khoi lyric tamapagi adagi PhD tawrapagi research scholar oirakpagi ade fellowship fangapagi lyric ki wari hakta sum tawraga ikhang khangaudana khoi 2018 da Mrs. Iowa India 2018 haribasida second position haribasida changpasi khoi gi tongan ba khoi line amudagi laaga modeling line sida changai se kamai changbiri modeling hai gadra khoi gi sigi beauty ko kitang ake amok de wakhal da di pamjo angang oringai dagi hauna aduga 90s natraga 80s da di masi thabak oina tawda phangakte pamdi khara adum pam phare karino haibadu experience tawning e adubu maruina ai gi tamo yamno yaning de mahak sumagi line chaladi otherwise sense khanbagumba ko nupi oibanina patriarchal oibagi wakhalon am the sense ta lei adumak oraga su ai ninghanaba leite aina hamba first participate obuse ai kaim prize phangakte adoraga su miss good I remember tawe yam rainy day su oi aduga masi modbung da pangthoe adu participate tawe adu matung da gi di ai kaisu tawdre suddenly ai MA studies tawba chatma machamda Mrs. Fresher title ai phangake adu de gi turning point na mamuk lai hey why should I try na ai kai da vision lai doina ai gi nupi ma oina aina yamna education phangnaga gyan tara matunda understanding and truthful ko I should have carry on ko I see thinking that dum leirak padagi na theme du su sanaru ba hai tare ko I wa gi theme save the girl child amadi stop the domestic violence aina zatharali banupi ki problem issues mayam sum para irak pasida chana badigi somehow I wanted to become the role model even though I know myself ko I kadai no have to isana khangzana aina khongthang thoraga participate tawkibani hariba same competition sida Mrs. Iowa India most talented 2018 haiba subtitle amus lobi reba ko congratulations sigi namakta aduga hariba title se lora ise karam criteria da based tawraga lobi rakhibana haibun ta katham thank you I haizage most talented phangwase ekoigi round amani talent round ni talent round se mayam gi masa gi heina jabi jagoi isai sabana yamna namna taw adu ha ki jagoi isai sabase kitang wale engonda quality se adu sairing amaina pa ge na approach taw adu my organizer sing na haibire sairing plain wina pa dia ek taw godabni haibako ado aina sairing gi lyric aina hana already iraga leibase ai sairing lyric ka short essays ka si
2017 July da fongjai ko 18 gi July tha da adu da iduna leiba saireng ama angang khoi gi nupi macha singbu rape tawbagi culture ma Manipur da yam kanna chanarak padugi matang da I kiba saireng ama khak aina lokhacharaga saireng ji sang na pa badi yaroi da mina ko ek su tawga da mani haibadu da ina stanza hum khak lokhachai stanza sida ina haise rape me not, kill me not, throw me not toba koi ko stanza macha honga hama stanza da koi nupi macha singna mama gi puknung da leiring da guli charaga natraga pil sang charaga lokthok pagi abortion tobagi adu stop tobagi stanza macha magi amuk utli prop use tawraga yakna aduga amuk second na rape tobi ba lisabi phara kanda adugi amuk stop tobagi ama utli aduga last ki stanza adudana angang si poklaba matungda kaina plastic chi gumba adegi samaj ki chana yak bidugo huntok pirambado dustbin da throw me not and tawraga masigi ek tawaside ha most talented phangaki aina kholao lawe stop domestic violence stop the girl child abused and save the girl child aiwagi masagi leijeri ba motto siga su yam chana ba aduga presentation oina pi bada su yamna phajagi ba adugum laba nupi magi punsida pokchungai dagi horaga po oba matung maha ki punsi lambi du da thengna ba wari sing adu presentation oina tobi bane na takpiri masimang na su khogi most talented 2018 haiba subtitle se lobi rak bane na ai sumai thamjage aduga haziki Mrs. Aiwa sida chatpa matam da koi family gi ngasai mamang da sir nadi hairiba thabak sing se yam pamde na takpiri ada yum gi oiba sir amadi ima pabung gi oiba support sing se sidi hairiba competition sida yauge na hodoba matam da kamai na di react tobi yam nangai je question asi wang se ai ha samak Manipur da po ga chawra ga hojaba ngola mani atubu hoji thabu inkhang gi matungi na di Kolkata da yumoina leise ai wa gi present over salom dai se dai husband dia monna tanaze nupi ama oina yumgi nupi ama su oina angang magi mama ama su oina aduga ekhoi gi samaj ki khunai gi chanabi ama su leina khong thang to ga mayam gi represent tawraga karigum khara tawge na song thoro pai hak se yam truthful and faithful oiba wife amasu oiba mama amasu oiba nupi amasu oiba hakni ai hak mangda aigi nupa ipuroi bada tanaze ma khara harau ya bire havadi aigi truth oiba truthful nature sida ai aduna maram oiduna adumaina support fangbadagi ai isana khong thanga chachagi bani ai audition infal da laga pi aduga final finale na andamani covergi port blair da tawi adu yawa ai family sing chatkhide maramdi thawak inkhangi holiday shuti sing phangdaba maram oiduna ai ha isana dum chatlaga yaujarubani haiba khoigi competition si Mrs. Aiwa haibasi yam chawa platform ama khakneba yam pikpa khoigi any me amana ta thoga tawba yaba thawk nanteba haibasi da khoi training na chingba grooming haijaraga su physical fitness po haijaraga su haiba training tongan ba training sing darkar le biramgani haiba sing sidi kamaina changsin bi Oh yes, I was nearly 5 days, I think so. One day, each one day, noma kudingi, akoi event amamam doina le. Morning kudingi, morning session se Zumba koi tawi, Zumba dance as well as choreograph for the finale. Akoi fitness ki su yenga Zumba dance class lawi. Adumatan the one day amana interview days oi, one day amana talent round ki oi, one day amana interview round oi. Adu one day amana akoi slogan lauraga play card puraga akoi awareness santoki broad blair sida. Aduga finale night oiba asamaina tawraga lekhibin aiwa gi sigumba experience ama thengna bir aidi port blair da chatana Manipur gi wang ma chatana mafam sing dagi laiba mi myam siga thengna bir abaneba thengna bir matam sida akhoi gi Manipur dagi Mrs. Aiwa da yawningi ba or any beauty pageant sing da yawningi ba mi sing sida Manipur da kari awat pa le na di khanbi kari tawraga di hena chokhat pa adagi hena mai pa po igani na sagi mota khanbi ai haijage Manipur gi oina di fashion ko fashion na daga beauty yamna khomang chausale advance yamna oire adubu ekoina
ꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ where to go ꯍꯥꯏꯕ ꯑꯃꯀꯣ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯂꯒ ꯀꯔꯝꯅ ꯌꯥꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯔꯨꯑꯣꯏꯅꯀꯣ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤ ꯃꯈꯣꯏꯁꯦ ꯒꯥꯏꯗꯦꯟꯁ ꯐꯖꯅ ꯄꯤꯕꯤꯕ ꯑꯗꯨꯒ ꯀꯔꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯂꯤꯗꯔꯁꯤꯞ ꯑꯃꯒꯤ ꯃꯈꯥꯗ ꯕꯦꯁ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯑꯆꯨꯝꯕ ꯄꯣꯏꯟ ꯃꯣꯏꯒꯤ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛꯇꯣ ꯑꯗꯨ ꯐꯪꯕ ꯉꯝꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯒꯥꯏꯗꯦꯟꯁꯇꯨ ꯈꯛꯇꯪ ꯑꯩ ꯑꯗꯨ ꯈꯛꯇꯪ ꯄꯥꯝꯃꯦ ꯑꯩꯅ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯃꯃꯥꯡꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯒꯤ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯀꯗꯥꯏꯗ ꯆꯠꯀꯗꯒꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯂꯩꯔꯝꯗꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯗꯒꯤ ꯃꯁꯤ ꯒꯥꯏꯗ ꯇꯧꯕꯤꯒꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯤꯔꯛꯑꯦꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯊꯣꯔꯛꯄꯁꯤꯗ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯩ ꯐꯥꯎꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ varieties of sources ꯀꯣ ꯑꯗꯒꯤ varieties of personnels ꯃꯌꯥꯝ ꯑꯃ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯨꯁ ꯇꯧꯕ ꯐꯥꯎꯕ ꯉꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ ꯇꯥꯛꯑꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯑꯃꯗ ꯑꯩꯅ ꯆꯥꯅꯕꯗꯣ ꯌꯦꯡꯉꯒ ꯑꯗꯨꯝ ꯑꯦꯇꯦꯆ ꯇꯧꯕ ꯌꯥꯏ ꯐꯣꯂꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯖꯔꯒ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯏ ꯃꯁꯤ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯩ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯗ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯕꯤꯔꯨꯔꯦ ꯑꯗꯨꯒ ꯆꯪꯁꯤꯟꯕꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯁꯤꯗ ꯀꯔꯤ ꯆꯦꯟꯖ ꯇꯧꯍꯟꯕꯤꯅꯤ education systemse thank you I amukasu haizage change yamna tawbagisu darkar oi habagi aigi haibagi mathausu ta de hana khali haisoni loinamak understanding oi highly educated oiba society ni adubu ngasagi ekhoigi niyom num chumna hai tare ko niyom chumna timely punctuality habase miyoi ba mana success oi gi haragadi punctuality si khar yengbiba fai aduga truthful oina yamni isagi thabak tawbani haina khanbiba matam naina satra sing horeba sing sigidammak tang khalaga haiba budi khoigi students sing se future pillar ni na hairaga dum kholaudi lawnei ko lauraga su adu kadai fawba adu thabak oina leiragi ulabagi haibado moi students sing si boi khoina understanding tawba wat para students sing na understanding karam babu wat pano haibadu khangtok minaba machang aduga education habasiri sotharaga di sama khunaya masi chakhat pa wat kani education always yaring di chakhal hangadawani aduga priorities to on the first bigadawani aduga manghan basu ko phati hana khal education sibu chakhalaga di makha tabu sing adudi masana dum pujarakadawu hakta yes education is yam phajaba wakhalona ma thambiri aduga madam na ngasi bok changsin bir ba tongan ba lambi sing sida miyam sina akhoi positive oiro negative oiro criticism miyam am laamgane ba hariba criticism sing se lakpa matam da madam gi personal oina kamain handle tobi hoi haijage criticism se maroina especially in a women and religion na tawbani na ko religion haragadi akhoi khunai da hindu kumba vaishnav kumba sina hamba oina hekta lowe adu trolls hoziki lon na trolls ka trolls se ai phangdaba nate isagi private email somebody message ta yam toina phang khana gumna so dum sauna iraga thanam be so dum yaw adu I control myself why should I demoralize myself with such a thing but I am learning ko I learn toriba misaga mani aduna I should go ahead I should not come down myself to the position where I'm nowhere to no place ko ai sana yam control tawzai kai shumta phatana khalude maramdi maybe he or she may not understand what actually the theme and the ethics of the subject ko khangdaba oiram busu ya na khalaga adu na admaina light oina dum think tawe ai trolls amon hana negative criticism and trolls lakpa matamda masina isabu chingthabagi mohutta masina isabu inkhalaknabagi machaga mo hele yam phajaba wakhalon amani aduga madam na ngasai mamang na takpi khibada khoi article sing iba hobirapa matamda Facebook ki khuthangda social media ki khuthangda iba hobire na takpi khi adu general oini yengba matamda akhoi na hoji hingiba matam sida social media ki role se kyam chawe aduga masina lakpa positive and negative impacts sing se kai ne lo hoi yam chumi du bo hai du hang do social media is one of the powerful tool ko hojiki matamda amaram di khoi nomaina ka pa budi the pain is mightier than the sword ko ai khoi gi social media da I ki bhaba se like a pain ko and it hoki ba have a pot say before it erase ko or after erase it will always be there the image can be deleted we can delete it but technology the idea to delete oi ko and social media
we should know how to handle it very properly. Mi ama hat pangam bagi wahai phaw dum tho eba social media da. Aduna social media se rightfully used togadabani aduga powerfully ekhona use togadabani. Aduga khoina adugi damakta rights khoina you sijina gadabani. Social media se matam khuding makta angang khoi kitang naha oiba singda lana use togasidi chung thokpi ba phai aduga aranba pot chat khidana ba kadai fawba technology se use to ya ba ge haibase si su takpi ba awareness natraga makhoi understanding to hon base yam darkar oi picking matam dagi khoi awareness se pibiro matungda karamba mongda afaba lambi da haiba social media sing se sizina gadagi haba du khangla gadi mi pung khudimung na afaba maikai da changsil gadi hen afaba samas ma ore kani habase thajabi habibani yam nuai je aduga loisalakpa sida khogi haugalakliba mahairoi sing Madam Dona, Mrs. Iwa Fangbiningba, Adagi, research scholar Oibiningba, Adagi, Samajki Damakta, like Susifat Tamaga, Kaikumaki Tozagin, Kanzariba, Kogi Mahiro Sings, see that Madam Nakari Habini. Ahoy, Mayam Su, Koigi, Kunagi, Nupi Mayam, Hagadrako, Silina, Season Sing, Ninghana, but Obigan. I merk the soy Hazage, Mayam the ko. I have Nupi, Mani, Ningola Mani, Mama Suni, Aduga, I Kanaguma Magi Machanupini, Aduga Machanupi Suni, Machi Suni. I have Kinupi Mavigi roll, Namakasi, Ayana, Isada Carry, Tozeraga. I get a he, Nomagi Houselei. Aigi laibakta namamanara ai isasu hysterectomy tawkraba adugumba nupi makhalamani aigumba kaya amasu lerambani haina thaje adubu sigi medical gi history leiba habidi hysterectomy tawkraba nupi sing kunai sida leitaba nati yamna le aduga masi chanabi oina su matam kharadi tawna khare adu masida mokhoina phangiba effects sing se ai khoina isana ai practically amadi experience when ai loinamak Kangjabangami. Asigumba, equigi categories sing the group the labor, Nipi sing, Haitariko, equigi Ningolo be sing, Natragamo we be sing sina, Ninghana bato vidana, Isabu, Yokala aga, Isabu active when a later, I isa down or is of another. I mean, I do hire Pitava another. Meet my pangtok piraga, Hogat piraga. Turamba Kong the Lekot Piraga, Aigi Damak Yenaga, Samaski Damak Yenaga, Tungi Damak Yenaga, Sagi Damaga, Lekot Piu, Aduga, Akwegi, healthy in a feet or in a labor co, Isase, Nahandava, a pub walk and Kanbiba, Aduga, a pub Mama or Biba, a pub Quegi, Loina B or Biba, a pub Majanu PME or Biba, Aduga, some my daughter Nishat Uron Kinba, Manipur Gikonaida, later when a day yam the lady, Masimax a Panzaning. Yamuezi, Isani Sabunum Sizaraga, Isasi Fana later, Matunda, Quigi Tongan Tongan, but winning what about Sing Set of Winava, a pub can be never, Yampazo Halon Tambiri. What did you read about Matamadi Kanasung? I video in Quigi. Aroiba round sida luxury aroiba round se koina tomgi wahang adomgi paukum haina mingthon jaba aina question si thuna hangjaraga madam na answer si thuna pibirakpa adugumba round ni ai question si hangjarake madam ahan ba question da angang oiringai dagi mangjarakpa haujik phawa mang phaunadriba manglana ma haibiu ai aseng mini siba phangde okay wakhal da ihan han lakpa mi amagi maming haibiu ke na hoba okay khwaidagi pamjadab achapot biscuit. Manipuri sing na chana ba khwaidagi pamjaba chana ba posat. I sing zoo. Khwaidagi to ina season ba machu. Blue. Isana phatti haina khanjaba isagi quality ma. Tumba nutil. Isagi punsida ngamkhai leitana nungai ba si kari na pibi. Aina kolong paidana dum idana leijaba aina wakhal khanba. Chayol amada numit tare ni leibasida khwaidagi pamjaba numit si karamba numit no karigino. Saturday and Sunday maramdi ai kolong pairaga iduna dum leibase ai khwai pamse. Isana parakhiba lyrics sing da khwaidagi pamjakhiba lyrics se karamba lyric. The Secret. Okay. Aduga aroiba amasung final khoi question haijab tare. Isana khwaidagi toina ngangba isai se karamba isai. Nungsiba phangdabani na nungsibagi isai haitare. Matiyam tang ngangbiran. Kari haina haisige aibu. Nangna asum nangbu asum ningsingduna leire mikup ama
ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤ ꯃꯦꯗꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯗ ꯎꯅꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯃꯦꯗꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯂꯦꯇꯔꯦꯜ ꯀꯝꯄꯅꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯆꯤꯟꯖꯥꯛ.com ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯝꯗ ꯁꯤꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯩ Okay, thank you. Thank you. ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯀꯤꯕꯤꯛꯇꯒꯤ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ